ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯔꯨꯞꯇꯒꯤ ꯑꯣꯏꯔꯛꯄ ꯏꯄꯨꯔꯣꯏꯕ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ, ꯃꯇꯥꯎ ꯁꯥꯟꯅꯖꯕ ꯂꯨꯋꯥꯡ ꯀꯧꯕ ꯑꯃꯒ ꯄꯣꯏꯔꯩ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅꯩ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯃꯇꯥꯎ ꯁꯥꯟꯅꯖꯩ꯫ ꯂꯨꯋꯥꯡꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯅꯤꯡꯊꯧꯒꯤ ꯂꯣꯏꯁꯪ ꯀꯥꯕ ꯐꯝꯅꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ, ꯑꯗꯨꯒ ꯄꯣꯏꯔꯩꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯄꯣꯏꯔꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯨꯋꯥꯡꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯨꯋꯥꯡꯅ ꯊꯨꯃꯣꯛꯇ ꯆꯦꯡ ꯈꯔ ꯍꯥꯞꯂꯗꯨꯅ ꯃꯇꯥꯎ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯇꯥꯎꯁꯦ, ꯏꯃꯥꯒꯤ ꯑꯩꯅ ꯆꯦꯡ ꯆꯥꯛ ꯈꯔ ꯄꯨꯔꯛꯄꯅꯤ"꯫ ꯄꯣꯏꯔꯩꯅ: "ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯃꯟꯗꯅ ꯑꯩ ꯏꯀꯥꯏꯖꯔꯦꯀꯣ"꯫ "ꯑꯣ, ꯅꯪꯒꯤ ꯆꯥꯅꯕ ꯅꯠꯇꯤꯌꯦ, ꯏꯃꯥꯅ ꯆꯥꯅꯕꯅꯤ"꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯨꯋꯥꯡꯅ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ: "ꯏꯇꯥꯎ, ꯅꯨꯔꯩꯗꯣ ꯉꯁꯤ ꯊꯦꯡꯅꯁꯤ ꯍꯥꯏꯒꯤꯕꯅꯤ, ꯈꯔ ꯉꯟꯅ ꯆꯠꯃꯤꯟꯅꯔꯨꯁꯤ"꯫ ꯄꯣꯏꯔꯩꯅ ꯃꯈꯨꯠ ꯃꯁꯥꯒ ꯍꯥꯏꯔꯗꯨꯅ: "ꯑꯩ ꯌꯥꯎꯔꯣꯏ, ꯑꯩ ꯌꯥꯎꯖꯔꯣꯏꯀꯣ꯫ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣ ꯀꯣꯏꯕ? ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯏꯇꯥꯎ? ꯑꯩ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯗꯤ ꯁꯒꯣꯜ ꯒꯥꯔꯤꯒ ꯇꯣꯡꯗꯅ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯥꯛꯀꯅꯤꯗꯣ, ꯏꯕꯥꯅꯤꯅ ꯑꯦꯀꯥ ꯒꯥꯔꯤ ꯐꯥꯎ ꯂꯩꯇꯦ꯫ ꯅꯪꯕꯨꯗꯤ ꯅꯈꯣꯏ ꯄꯟꯊꯧꯒꯤ ꯀꯣꯅꯨꯡ ꯀꯥꯕꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯂꯩꯗꯣ, ꯑꯩꯗꯤ ꯇꯜꯂꯦꯗ ꯏꯇꯥꯎ"꯫ ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯇꯥꯎꯗ ꯍꯩꯔꯞ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ: "ꯏꯇꯥꯎ, ꯅꯨꯔꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯏꯇꯥꯎ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ, ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯕꯁꯨ, ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯊꯨꯝꯃꯠꯂꯗꯨꯅ, ꯁꯅꯥ ꯂꯤꯛꯐꯥꯡ ꯀꯌꯥꯅ ꯄꯨꯛꯂꯪ ꯂꯪꯂꯕꯁꯨ, ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯏꯇꯥꯎ ꯇꯁꯦꯡꯕ, ꯋꯥꯈꯜ ꯆꯦꯠꯄ, ꯑꯔꯦꯞꯄ ꯑꯃꯗ ꯂꯦꯞꯄ, ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯏꯆꯝ ꯆꯝꯖꯕ ꯆꯅꯨꯔꯥ ꯑꯃꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯗ ꯃꯥ ꯀꯩꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯛꯂꯣꯏ, ꯀꯩꯗꯧꯅꯨꯡꯗ ꯃꯅꯥꯏ ꯃꯁꯦꯜ ꯂꯣꯏꯅꯔꯛꯂꯣꯏ ꯏꯇꯥꯎ꯫ ꯏꯆꯝ ꯆꯝꯅ ꯃꯇꯥ ꯊꯥꯔꯤꯛꯀ ꯊꯣꯛꯂꯛꯀꯅꯤ, ꯂꯦꯡꯊꯣꯔꯛꯀꯅꯤ, ꯄꯥꯎ ꯆꯦꯜꯂꯛꯏꯅꯦ ꯏꯇꯥꯎ"꯫ "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ, ꯑꯗꯨꯗꯤ ꯐꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯐꯝꯗꯤ ꯀꯗꯥꯏꯗꯅꯣ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯄꯨꯗꯣꯏꯁꯤꯕꯨ ꯃꯥꯕꯨ? ꯊꯔꯣ ꯊꯝꯕꯥꯜ ꯆꯥꯔꯨꯁꯤꯔꯣ"꯫ ꯂꯨꯋꯥꯡꯅ: ꯃꯐꯝꯗꯤ ꯏꯇꯥꯎ ꯂꯀꯣꯏ ꯄꯥꯠꯀꯤ ꯄꯥꯠꯄꯥꯟꯗ ꯐꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯆꯥꯔꯨꯔꯁꯤ"꯫ "ꯂꯀꯣꯏ ꯄꯥꯠꯇ ꯍꯥꯏꯕ"? "ꯍꯣꯏ ꯏꯇꯥꯎ, ꯂꯀꯣꯏ ꯄꯥꯠꯇ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯃꯤꯟꯅꯔꯨꯔꯁꯤ ꯏꯇꯥꯎ"꯫ ꯍꯤ ꯍꯣꯟꯕꯗ ꯊꯋꯥꯏ ꯈꯔ ꯌꯥꯎꯖꯕ ꯄꯣꯏꯔꯩꯅ ꯍꯔꯥꯎꯅ: "ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯗꯨꯅꯕꯨ ꯐꯔꯦ, ꯈꯔ ꯂꯥꯞꯇꯛꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ"꯫ "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯠꯂꯁꯤꯀꯣ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯅꯤ, ꯅꯨꯔꯩ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯆꯤꯡꯂꯦꯝꯕꯤꯅꯤ, ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯔꯕꯁꯨ, ꯃꯖꯥꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯄ, ꯄꯣꯡꯊꯣꯛꯄ, ꯃꯤꯕꯨ ꯇꯔꯥꯏꯅ ꯈꯟꯕ, ꯑꯇꯣꯟꯕ ꯃꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯤꯕꯨ ꯇꯔꯥꯏꯅ ꯈꯟꯗꯕ, ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯊꯃꯣꯏ ꯄꯥꯟꯕ ꯃꯖꯥꯏꯕꯦꯝꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡꯕꯨ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯀꯅꯥ ꯈꯪꯍꯟꯗ ꯂꯨꯋꯥꯡꯕꯨ ꯂꯣꯟꯅ ꯊꯃꯣꯏꯗ ꯂꯥꯠꯆꯔꯛꯈꯤꯕꯅꯤ꯫ ꯅꯨꯔꯩꯁꯨ ꯃꯇꯥ ꯊꯥꯔꯤꯛꯀ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯌꯧꯅꯕ ꯅꯨꯔꯩꯗꯨ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯑꯃꯛꯄ ꯌꯥꯎꯗ ꯏꯪꯅ ꯂꯦꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡꯂꯤ꯫ "ꯃꯖꯥꯏꯕꯦꯝꯃ ꯅꯨꯔꯩ, ꯏꯇꯥ, ꯅꯪꯕꯨ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯅ ꯆꯠꯁꯤꯅꯦ ꯅꯪꯕꯣ꯫ ꯁꯨꯛꯅ ꯃꯝꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯅꯦ ꯃꯖꯥꯏꯕꯦꯝꯃ"꯫ ꯅꯨꯔꯩꯅ: "ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯏꯇꯥ ꯊꯥꯔꯤꯛ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯂꯥꯡꯇꯛꯅꯕꯅꯣ? ꯋꯥꯡꯂꯦꯟ ꯃꯇꯝ ꯈꯖꯤꯛ ꯀꯨꯏꯔꯛꯀꯅꯤ, ꯂꯝ ꯌꯦꯡꯕꯅꯤ ꯄꯥꯎꯃꯦꯜꯂꯝꯕꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ, ꯃꯥꯕꯨ ꯂꯩꯕ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯇꯥ"꯫ ꯊꯥꯔꯤꯛꯅ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯁꯥꯔꯗꯨꯅ ꯈꯖꯤꯛ ꯌꯦꯡꯕꯗ ꯂꯥꯞꯅ ꯎꯔꯦ: "ꯑꯥꯗ ꯂꯩꯔꯦ ꯏꯇꯥ, ꯄꯣꯏꯔꯩꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ"꯫
ꯏꯇꯥ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯣꯏꯅꯣ ꯏꯇꯥ? ꯅꯨꯔꯩꯅ ꯃꯇꯥꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ, ꯈꯪꯗꯦꯗ ꯏꯇꯥ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗ ꯁꯥꯅꯤꯡꯕ ꯋꯥꯔꯤꯗꯤ ꯀꯌꯥꯅꯤ. ꯑꯗꯨꯕꯨꯅꯦ ꯏꯇꯥ, ꯃꯇꯝꯅꯗꯤ ꯇꯦꯟꯕꯅꯤꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯣꯏꯅꯣ, ꯀꯔꯝꯕ ꯍꯥꯟꯅ ꯍꯧꯗꯣꯛꯁꯤꯒꯦ ꯈꯟꯕꯗ ꯏꯇꯥ ꯅꯪꯕꯣ. ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯏꯪꯅ ꯂꯦꯝꯅ ꯋꯥꯔꯤ ꯁꯥꯅ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯄꯣꯏꯔꯩꯅ ꯍꯥꯟꯅ, ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯔꯩ ꯌꯧꯔꯛꯂꯦꯗꯅ. ꯅꯨꯔꯩꯅ, ꯍꯣꯏ ꯄꯣꯏꯔꯩ, ꯃꯇꯝꯗꯤ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ, ꯅꯈꯣꯏ ꯁꯥꯎꯅꯤꯡꯂꯝꯃꯅꯤ. ꯂꯨꯋꯥꯡꯅ, ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯖꯥ ꯏꯕꯦꯝꯃ, ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯂꯥꯏꯕꯛ ꯐꯕꯅꯤ. ꯅꯨꯔꯩ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ, ꯀꯔꯤꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅꯣ, ꯅꯨꯔꯩ ꯍꯥꯏꯅ ꯑꯗꯨꯝ ꯃꯤꯡꯒꯧꯅꯕꯤꯌꯨ. ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯦ, ꯑꯗꯨꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯀꯧꯕꯤꯒꯅꯨꯗ. ꯄꯣꯏꯔꯩ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯇꯥꯖꯩꯗ ꯃꯖꯥ ꯏꯕꯦꯝꯃ. ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯋꯥꯡ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯅꯦ. ꯑꯗꯨꯗꯤ ꯀꯨꯝꯂꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯃꯤꯠꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅꯐꯝ ꯑꯣꯏꯔꯤꯕ ꯂꯀꯣꯏ ꯄꯥꯠꯇ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯐꯖꯔꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯕꯨ ꯌꯦꯡꯂꯤ, ꯊꯝꯆꯦꯠ ꯀꯌꯥꯕꯨꯁꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯦꯛꯇꯨꯅ ꯆꯥꯔꯤ. ꯑꯁꯨꯝꯅ ꯏꯄꯥꯛ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯗꯨꯅ ꯍꯤ ꯃꯥꯕꯨ ꯍꯣꯟꯗꯨꯅ ꯐꯖꯔꯕ ꯄꯥꯠ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯊꯝꯆꯦꯠꯁꯨ ꯆꯥꯔꯤ, ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯌꯦꯡꯂꯤ, ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅꯁꯨ ꯁꯥꯟꯅꯔꯤ. ꯄꯣꯏꯔꯩꯒ ꯊꯥꯔꯤꯛꯀꯅ ꯍꯤ ꯑꯃꯗ, ꯑꯗꯨꯒ ꯂꯨꯋꯥꯡꯒ ꯅꯨꯔꯩꯒꯅ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯏꯄꯥꯛ ꯑꯗꯨꯒꯤ ꯐꯖꯕꯗ ꯂꯨꯞꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯁꯥꯔꯤ. ꯃꯉꯥꯎ ꯈꯔ ꯊꯤꯕ, ꯉꯥꯡꯅꯤꯡ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯄꯣꯏꯔꯩꯅ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯊꯥꯔꯤꯛ, ꯅꯪꯕꯨ ꯀꯣꯅꯨꯡꯗꯨꯗ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯔꯤꯕꯣ? ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯈꯣꯏ ꯂꯝꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ. ꯁꯛꯐꯝ ꯇꯣꯉꯥꯜꯂꯤ, ꯀꯨꯆꯨꯁꯨ ꯃꯨꯁꯤꯟ ꯃꯨꯏ, ꯅꯃꯤꯠꯁꯨ ꯂꯥꯎꯏ, ꯑꯗꯨꯒ ꯅꯅꯥꯇꯣꯟꯁꯨ ꯇꯦꯅꯋꯥꯒꯨꯝꯅ ꯇꯧꯏ. ꯊꯥꯔꯤꯛꯅ ꯄꯣꯏꯔꯩꯅ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯄꯣꯏꯔꯩ? ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯪꯅꯣ? ꯄꯣꯏꯔꯩꯅ, ꯑꯁꯨꯝꯅ ꯍꯪꯕ ꯌꯥꯗꯕ꯭ꯔꯥ? ꯑꯗꯨꯗꯤ ꯀꯔꯝꯅ ꯍꯪꯒꯅꯤ? ꯊꯥꯔꯤꯛꯅ, ꯌꯥꯏꯗ, ꯑꯩꯁꯦ ꯈꯥꯁꯤ ꯂꯝꯗ ꯄꯣꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯆꯥꯅꯤ. ꯊꯥꯏꯅꯒꯤ ꯏꯃꯥꯒꯤ ꯑꯕꯣꯛꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯝ ꯄꯨꯔꯝꯕꯅꯦ ꯍꯥꯏꯌꯦ. ꯃꯗꯨꯗꯒꯤ ꯃꯊꯪ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯦꯟꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯅꯦ. ꯏꯃꯥꯅ ꯇꯧꯔꯝꯕ ꯊꯧꯒꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯤꯕꯅꯦ ꯄꯣꯏꯔꯩ. ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯕ꯭ꯔꯅꯦ ꯄꯣꯏꯔꯩ? ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕ ꯋꯥꯍꯪ ꯍꯪꯂꯝꯃꯤ. ꯄꯣꯏꯔꯩꯗ ꯃꯨꯅ ꯌꯦꯡꯗꯨꯅ, ꯊꯤꯗꯦꯗ, ꯌꯥꯝꯅ ꯐꯖꯩ. ꯁꯛꯐꯝ ꯈꯔ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ. ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯔꯩꯒ ꯀꯩꯁꯨ ꯍꯦꯟꯅꯗꯦ. ꯑꯗꯣ ꯅꯪꯒꯤ ꯅꯁꯝꯗꯨꯗꯤ ꯑꯁꯤ ꯄꯥꯠꯁꯤꯗ ꯂꯩꯔꯤꯕ ꯀꯕꯣꯀꯪ ꯃꯔꯥꯁꯦ ꯁꯤ ꯃꯥꯜꯂꯤ, ꯇꯨꯔꯨꯔꯨꯔꯨ ꯈꯣꯏ. ꯊꯥꯔꯤꯛ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ. ꯊꯥꯔꯤꯛ, ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯊꯥꯔꯤꯛ ꯀꯧꯔꯨꯔꯅꯨꯗ, ꯇꯣꯔꯣ ꯀꯧꯔꯣ. ꯇꯣꯔꯣ ꯀꯧꯕꯅ ꯍꯦꯟꯅ ꯐꯖꯅꯤ. ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯤ ꯍꯣꯟ, ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯕꯣꯀꯪ ꯃꯔꯥꯗꯨ ꯂꯧꯈꯠꯂꯒ ꯊꯥꯔꯤꯛꯇ ꯎꯠꯇꯨꯅ ꯍꯥꯏꯔꯔꯤ, ꯅꯣꯛꯂꯔꯤ. ꯊꯥꯔꯤꯛꯁꯨ ꯄꯣꯏꯔꯩꯒꯤ ꯃꯇꯧꯕꯨ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯄꯥꯝꯕ ꯄꯣꯛꯂꯤ, ꯑꯄꯦꯟꯕꯁꯨ ꯄꯣꯛꯂꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ. ꯊꯥꯔꯤꯛꯀꯤ ꯈꯨꯐꯖꯅ ꯑꯃꯅꯤ, ꯑꯗꯨꯒ ꯅꯨꯔꯩꯒꯤ ꯈꯨꯐꯖꯅ ꯑꯃꯅꯤ. ꯅꯨꯔꯩꯗꯒꯤ ꯀꯩꯁꯨ ꯇꯥꯗꯦ. ꯊꯥꯔꯤꯛꯁꯨ ꯀꯨꯆꯨ ꯃꯨꯖꯕꯒꯤ ꯋꯥꯅꯤ, ꯃꯃꯤꯠ ꯂꯥꯎꯇꯛ, ꯃꯁꯝ ꯑꯈꯣꯏꯕꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯀꯦ ꯁꯦꯝꯕ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯐꯖꯩ. ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯖꯗ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯖꯩ. ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯔꯩꯅ ꯐꯥꯎ ꯈꯪꯍꯟꯗꯦ, ꯇꯨꯃꯤꯟꯅ ꯂꯥꯠꯆꯔꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ. ꯁꯣꯝꯗꯅ ꯂꯨꯋꯥꯡꯅ ꯍꯤꯗꯨ ꯀꯌꯥ ꯍꯣꯟꯕ ꯈꯨꯠꯂꯣꯏꯗꯕꯅꯤꯅ ꯃꯇꯥꯏꯗ ꯊꯧꯖꯟꯗꯨꯅ ꯂꯩꯔꯦ. ꯈꯔ ꯂꯥꯞꯅ ꯄꯣꯏꯔꯩꯅ, ꯑꯣ ꯏꯇꯥꯎ, ꯃꯌꯥꯏ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯊꯝꯆꯦꯠꯁꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯤꯕꯨ ꯅꯨꯄꯥꯅꯦꯌꯦ. ꯂꯨꯋꯥꯡꯅ, ꯑꯣ ꯏꯇꯥꯎ, ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯈꯤꯅꯕ ꯍꯦꯛꯂꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯄꯨꯛ ꯊꯜꯂꯦ. ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ. ꯅꯨꯔꯩꯅ, ꯅꯈꯣꯏ ꯄꯥꯕꯗꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅꯁꯨ ꯀꯣꯅꯨꯡ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯂꯨꯋꯥꯡ. ꯂꯨꯋꯥꯡꯁꯨ, ꯍꯣꯏ,
ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯇꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯐꯝ ꯄꯨꯔꯤ ꯑꯁꯤꯗꯃꯛ ꯉꯥꯏꯔꯦꯗ ꯅꯨꯔꯩ꯫ ꯑꯗꯣ ꯄꯥꯕꯒꯤ ꯐꯝꯁꯦ ꯍꯌꯦꯡ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯨꯗꯣꯏꯅꯤꯀꯣ ꯀꯣ ꯅꯨꯔꯩ? ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯗꯣꯏꯅꯣ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯗꯅ ꯅꯤꯡꯊꯧꯒꯨꯝ ꯂꯩꯄꯥꯛ ꯉꯥꯛꯇꯣꯏꯅꯤ ꯃꯇꯝ ꯑꯃꯗ꯫ ꯂꯨꯋꯥꯡꯗꯨ ꯅꯨꯔꯩꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯔꯞ ꯇꯧꯅ ꯅꯪ ꯑꯩꯅꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯄꯥꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤꯅ ꯑꯩꯕꯨ ꯃꯃꯥꯛ ꯑꯣꯏꯕ ꯀꯔꯤꯁꯨ ꯄꯥꯝꯂꯣꯏꯗ ꯅꯨꯔꯩ꯫ ꯏꯕꯥꯅꯤꯒꯤꯁꯤ ꯃꯇꯝ ꯂꯦꯟꯕ ꯇꯥꯗꯅ ꯇꯣꯛꯀꯅꯤꯗ ꯅꯨꯔꯩ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯅꯪꯕꯨ ꯌꯦꯡꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯃꯗꯨꯗ ꯅꯪꯕꯨ ꯊꯥꯖꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯔꯩ꯫ ꯅꯨꯔꯩꯅ ꯂꯨꯋꯥꯡꯒꯤ ꯃꯁꯥꯗ ꯄꯥꯏꯔꯗꯨꯅ ꯂꯥꯛꯆꯁꯅꯨ, ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯁꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯂꯨꯋꯥꯡ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯅꯪꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯂꯨꯔꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯤꯡꯅꯕ ꯂꯩꯇꯦ ꯂꯨꯋꯥꯡ꯫ ꯂꯨꯋꯥꯡꯅ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯡꯂꯦ, ꯀꯔꯤꯒꯤ ꯊꯋꯥꯏ ꯊꯥꯒꯗꯒꯦ? ꯅꯪꯕꯨ ꯊꯥꯖꯕꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯀꯥꯎꯈꯩ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤꯕꯅꯤ ꯅꯨꯔꯩ, ꯀꯔꯤꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯒꯦ? ꯊꯥꯔꯤꯛꯀ ꯄꯣꯏꯔꯩꯒꯗꯨ ꯃꯈꯣꯏ ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯇꯥꯅ ꯃꯖꯥꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯃꯖꯥꯏꯕꯦꯝꯃ, ꯀꯣꯔꯧꯁꯨ ꯊꯦꯡꯂꯤ, ꯀꯣꯅꯨꯡ ꯌꯧꯔꯁꯤ ꯏꯇꯥ꯫ ꯄꯤꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯧꯔꯣ, ꯅꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯥꯟꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯖꯗꯦ꯫ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡꯁꯦ ꯄꯨꯕꯤꯈꯣ ꯅꯤꯡꯉꯣꯜꯒꯤ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ, ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯔꯦꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯊꯦꯡꯂꯦ, ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯌꯦꯟꯁꯨ ꯊꯤꯔꯨꯗꯣꯏꯅꯦ꯫ ꯂꯦꯡꯉꯣ, ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯀꯨꯃꯨꯗꯤꯅꯤꯅ ꯅꯨꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ: ꯅꯨꯔꯩ, ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯄꯣꯔꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯔꯝꯕ ꯄꯥꯠꯇꯒꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯒ ꯂꯩꯁꯛ ꯂꯩꯆꯨ ꯈꯦꯠꯅꯩ, ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯍꯥꯞꯇꯦ, ꯃꯔꯝꯗꯤ ꯂꯩꯔꯥꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯄꯥ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯛ ꯃꯃꯜ ꯂꯩꯇꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯅꯪ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯅꯦꯍꯦ꯫ ꯅꯨꯔꯩꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤꯒꯤ ꯌꯦꯠꯄꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕꯤꯒꯅꯨ ꯏꯃꯥ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯟꯕꯗ ꯑꯩꯒꯤ ꯍꯛ ꯆꯥꯎꯅ ꯂꯩ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯅ: ꯂꯩ, ꯅꯪꯒꯤꯁꯨ ꯍꯛ ꯆꯥꯎꯅ ꯂꯩ, ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯛꯇꯨ ꯈꯪꯒꯥꯎꯅꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯂꯕ ꯐꯖꯕ ꯂꯣꯟꯗ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯅꯠꯇ꯭ꯔꯥ? ꯅꯨꯔꯩꯁꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯂꯩꯅꯩ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯔꯤꯒꯤ ꯃꯤꯕꯨ ꯃꯤꯅꯥꯏ ꯃꯄꯨ ꯈꯥꯏꯗꯣꯛꯂꯤꯕꯅꯣ ꯏꯃꯥ? ꯃꯤꯒꯤ ꯃꯤ ꯑꯃꯍꯥꯅꯤ, ꯀꯅꯥꯅ ꯃꯤꯅꯥꯏꯅꯣ ꯀꯅꯥꯅ ꯃꯄꯨꯅꯣ ꯏꯃꯥ? ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ: ꯃꯥꯟꯅꯗꯦ, ꯃꯤ ꯃꯈꯜ ꯃꯥꯟꯅꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯟꯃꯤ ꯑꯃꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯅꯄꯥ ꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯀꯣꯅꯨꯡ ꯑꯁꯦ ꯏꯔꯥꯡ ꯍꯧꯗ꯭ꯔꯤꯉꯩ ꯈꯨꯗꯛꯇ ꯌꯥꯝ ꯊꯨꯅ ꯅꯪꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯅꯅꯤꯡꯇꯝꯅ ꯅꯕꯨꯡ ꯅꯧꯄ꯭ꯋꯥꯒꯨꯝ ꯂꯣꯏꯅꯕꯅꯤ ꯈꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯊꯦꯜꯂꯤꯕ? ꯊꯥꯛ ꯃꯥꯟꯅꯗꯕ ꯃꯤꯒ ꯄꯨꯟꯁꯤ ꯈꯪꯂꯣꯏ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟꯗ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯪꯗꯕ ꯂꯩꯇꯦ, ꯆꯥꯕ ꯊꯛꯄ, ꯀꯣꯏꯐꯝ ꯄꯣꯊꯥꯐꯝ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤ? ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯀꯔꯝꯕ ꯂꯩꯕꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯈꯪꯗ꯭ꯔꯕꯅꯦ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯨꯔꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯅ
ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯆꯛꯈꯥꯏꯔꯝꯈꯤ꯫ ꯅꯨꯔꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯀꯥꯗꯨꯗ ꯀꯅꯥ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯆꯩꯈꯥꯏꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯗꯨꯕꯨ ꯈꯨꯟꯒꯠꯂꯗꯨꯅ ꯀꯞꯂꯤ꯫ ꯍꯦ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯊꯔꯣ ꯊꯝꯕꯥꯜ, ꯅꯈꯣꯏ ꯂꯣꯏꯅ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯅꯈꯣꯏꯅ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯕꯅꯣ? ꯑꯩꯒꯤ ꯃꯤꯆꯪꯗ ꯀꯔꯤꯒꯤ ꯂꯦꯞꯇꯕꯅꯣ? ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯃꯇꯥꯡꯗꯨꯗ ꯃꯖꯥꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯕꯤ ꯃꯇꯥ ꯊꯥꯔꯤꯛꯇꯨ ꯆꯪꯂꯛꯇꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯒꯠꯄ ꯌꯥꯎꯔꯔꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯊꯥꯡꯅ ꯃꯇꯥꯗ ꯌꯦꯡꯈꯠꯇꯨꯅ, ꯏꯇꯥ, ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯂꯨꯋꯥꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ? ꯊꯥꯔꯤꯛꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯇꯥ? ꯅꯈꯣꯏꯅ ꯆꯥꯎ ꯍꯥꯏꯔꯒ ꯆꯥꯕ, ꯐꯝꯃꯣ ꯍꯥꯏꯔꯒ ꯐꯝꯕ, ꯑꯩꯅ ꯉꯁꯤ ꯅꯪꯒꯤꯗꯃꯛꯇ, ꯏꯇꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯒꯗꯕ ꯏꯇꯥ? ꯂꯩꯔꯥꯡꯁꯤꯡꯁꯦ ꯈꯨꯟꯒꯠꯄꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦꯅꯦ ꯏꯇꯥ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯅꯨꯔꯩꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯅ ꯁꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯊꯥꯕꯨꯡ 5 ꯍꯥꯏꯔꯛꯂꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ ꯅꯨꯔꯩꯗꯨ꯫ ꯁꯣꯝꯗꯗꯤ ꯂꯨꯋꯥꯡꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯂꯩꯖꯗꯕ ꯌꯨꯝꯗꯨꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯃꯄꯥꯎ ꯍꯪꯕ ꯆꯠꯀꯗꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯄꯣꯏꯔꯩꯅ, ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ, ꯀꯗꯣꯝꯗ ꯂꯩꯒꯦ ꯏꯇꯥꯎ? ꯂꯨꯋꯥꯡꯅ, ꯏꯇꯥꯎ, ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯇꯥꯎ꯫ ꯄꯣꯏꯔꯩ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯛꯂꯒ, ꯏꯇꯥꯎ, ꯆꯨꯝꯃꯦ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯅꯨꯔꯩ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯏꯇꯥꯎ꯫ ꯀꯣꯅꯨꯡꯗ ꯀꯥꯕ ꯇꯥ ꯐꯩꯖꯥꯎꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯋꯥ ꯑꯃꯅ, ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯍꯥꯏꯌꯨ? ꯑꯗꯨꯒ ꯏꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯏꯇꯥꯎ꯫ ꯇꯥ ꯐꯩꯖꯥꯎꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯋꯥꯡꯁꯨ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯝꯒꯦ? ꯏꯇꯥꯎ, ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯋꯥꯡꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯨꯡ ꯁꯨꯡꯐꯝ ꯈꯨꯟꯖꯥꯎ ꯑꯁꯦ ꯃꯣꯏꯒꯤꯅꯤ, ꯃꯈꯣꯏꯗ ꯄꯤꯌꯨ ꯁꯤꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯂꯨꯔꯤꯅꯦ ꯏꯇꯥꯎ꯫ ꯄꯥꯕꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅ ꯀꯣꯅꯨꯡꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯅꯨꯔꯩꯅ ꯀꯝꯗꯧꯕ? ꯄꯣꯏꯔꯩꯅ, ꯏꯇꯥꯎ, ꯅꯨꯔꯩꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯃꯥ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯆꯦꯜꯂꯛꯀꯅꯤꯗ ꯏꯇꯥꯎꯗ꯫ ꯃꯥ ꯁꯣꯏꯗꯅ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯁꯨ ꯌꯥꯏ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯩ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯉꯨꯗꯧꯕꯁꯨ ꯂꯩ, ꯑꯗꯨꯅ ꯑꯩ ꯈꯨꯟꯒꯤ ꯁꯟ ꯁꯦꯟꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯗꯕ ꯌꯥꯗꯦ ꯏꯇꯥꯎ꯫ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯏꯇꯥꯎ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗ꯭ꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯂꯨꯋꯥꯡꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ, ꯉꯥꯏꯈꯣ ꯏꯇꯥꯎ, ꯁꯦ, ꯆꯦꯡꯁꯤ ꯄꯨꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯆꯦꯡꯗꯨ ꯄꯤꯛꯊꯟꯅ ꯍꯥꯞꯇꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯌꯦꯟꯕꯤꯅ ꯀꯣꯛꯄ ꯌꯦꯟ ꯃꯔꯨꯝ ꯈꯔꯒ ꯑꯂꯨ ꯈꯔꯒ ꯇꯣꯡꯍꯜꯂꯗꯨꯅ ꯄꯤꯔꯤ ꯃꯇꯥꯎꯗ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕ ꯄꯩꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝ ꯃꯄꯨꯟ ꯑꯗꯨꯗꯒꯤ ꯃꯄꯨꯟ 4 ꯑꯃꯒ ꯂꯧꯊꯣꯛꯂꯗꯨꯅ ꯃꯇꯥꯎꯗ ꯄꯤꯔꯔꯤ꯫ ꯄꯣꯏꯔꯩꯅ, ꯏꯇꯥꯎꯗꯅꯤꯀꯣ, ꯏꯇꯥꯎ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯄꯣꯏꯔꯩꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯆꯠꯂꯦ ꯏꯇꯥꯎ, ꯄꯥꯎ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯍꯥꯎꯕ ꯆꯥꯗꯣꯔꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯂꯩꯍꯧꯔꯦ ꯏꯇꯥꯎ꯫ ꯂꯩꯍꯧꯔꯣ꯫ ꯂꯨꯋꯥꯡ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯗꯕ? ꯑꯗꯨꯗꯤ ꯅꯨꯔꯩꯅ ꯀꯝꯗꯧꯕ? ꯑꯁꯤ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯁꯒꯣꯜ ꯀꯥꯔꯨꯕꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ
ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯁꯒꯣꯜ ꯀꯥꯔꯨꯕꯤꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒ ꯎꯅꯕꯒꯤ ꯈꯣꯡꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯏꯄꯨ ꯇꯣꯃꯥꯂꯣ ꯈꯨꯔꯨꯝꯖꯔꯤ, ꯆꯦꯕꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯄꯨ"꯫ ꯑꯁꯨꯝꯅ ꯊꯤꯟꯊꯕ ꯌꯥꯗꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯦꯕꯥꯎ ꯑꯗꯨ ꯄꯤꯔꯝꯂꯒ ꯇꯣꯃꯥꯂꯣꯕꯨ ꯅꯣꯡꯂꯨꯛꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯍꯣꯏ ꯌꯧꯔꯣ." ꯑꯁꯨꯝꯅ ꯄꯤꯔꯛꯂꯤꯕ ꯆꯦꯕꯥꯎ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯍꯥꯏꯔꯤ, "ꯂꯥꯛꯂꯤꯕ 18ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯨꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯏꯄꯨ ꯇꯣꯃꯥꯂꯣ ꯊꯤꯟꯊꯗꯅ ꯌꯧꯔꯛꯀꯗꯕꯅꯤ ꯀꯣꯅꯨꯡꯗ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯨꯠ ꯅꯔꯦꯡ ꯁꯤꯟꯅꯅꯕ ꯃꯤ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯣꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯆꯦꯕꯥꯎ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯂꯨꯋꯥꯡꯅ "ꯄꯥꯕ, ꯍꯟꯗꯛꯇꯤ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯄꯥꯕ"꯫ "ꯀꯔꯤꯒꯤ ꯄꯥꯕꯅ ꯑꯗꯨꯛ ꯋꯥꯔꯤꯕꯅꯣ? ꯊꯃꯣꯏ ꯑꯗꯨꯛ ꯁꯣꯛꯊꯔꯤꯕꯅꯣ? ꯄꯥꯕꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯕꯤꯔꯝꯃꯣ꯫ ꯃꯇꯝ ꯀꯨꯏꯅ ꯀꯣꯅꯨꯡꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯄꯨꯔꯛꯂꯕ ꯄꯥꯕꯅꯤ꯫ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯅ ꯆꯠꯂꯒꯦ ꯄꯥꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯧꯒꯥꯏ ꯀꯌꯥ ꯄꯨꯔꯛꯂꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯍꯩ ꯁꯤꯡꯂꯕ ꯇꯣꯃꯥꯂꯣ ꯉꯁꯤꯗꯤ ꯄꯣꯊꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯊꯥ ꯑꯃꯈꯛ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯄꯨꯝꯕ ꯃꯆꯥꯗ ꯇꯝꯕꯤꯔꯒꯦ ꯈꯟ "ꯐꯔꯦ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯅꯨꯄꯥꯗꯤ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯃꯛ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯏꯄꯥꯅ ꯄꯦꯜꯂꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯅ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯔꯝꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯈꯪꯍꯟꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯏꯄꯥꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ, ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯄꯨꯝꯕ ꯇꯥꯛꯂꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯍꯧꯅ ꯏꯄꯥꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯕꯤꯔꯒꯦ ꯏꯕꯨꯡꯉꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯐꯒꯅꯤ ꯄꯥꯕ, ꯅꯆꯥꯕꯨ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨꯅꯦ ꯏꯄꯥ ꯏꯕꯨꯡꯉꯣ"꯫ "ꯉꯝꯖꯔꯣꯗꯣ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯂꯨꯋꯥꯡ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯔꯩ ꯑꯃꯗꯤ ꯂꯨꯋꯥꯡꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯅꯕꯗꯤ ꯀꯥꯎꯅꯔꯝꯗꯦ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯒ ꯃꯤꯠꯀꯤ ꯄꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯇꯥꯕ ꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯅꯨꯔꯩꯗꯨ꯫ ꯂꯩꯄꯥꯛ ꯑꯗꯨ ꯏꯔꯥꯡ ꯍꯧꯔꯅꯤ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯅꯗ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯠꯅꯗꯨꯅ ꯊꯣꯡꯁꯪꯕ ꯀꯌꯥ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯅꯠꯇꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ 18ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯂꯨꯋꯥꯡꯁꯨ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠꯅ ꯈ꯭ꯋꯥꯡꯁꯦꯠ ꯂꯥꯛꯁꯦꯟ ꯇꯤꯃꯦꯟ ꯇꯥꯅ ꯆꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯄꯥꯏꯔꯗꯨꯅ ꯂꯩꯕꯥꯛꯇ ꯈꯨꯇꯨꯝ ꯁꯨꯅ ꯃꯔꯥꯏꯕꯛꯇꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯧꯖꯥꯜꯕꯨ ꯄꯨꯔꯗꯨꯅ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯊꯧꯗꯣꯔꯛꯂꯤ꯫ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯂꯥꯟꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯅꯗꯨꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯅꯗꯨꯅ ꯃꯔꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯊꯣꯛꯅꯔꯛꯂꯤ꯫ ꯃꯆꯦ ꯃꯅꯦꯝ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯋꯥꯍꯩꯒꯤ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯂꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯌꯥꯎꯔꯤ ꯃꯇꯥꯎꯒꯤꯗꯃꯛ꯫ ꯂꯨꯋꯥꯡꯅ "ꯏꯇꯥꯎ, ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯅꯨꯔꯩꯒꯤ ꯄꯥꯎ ꯇꯥꯔꯝꯃꯨꯀꯣ ꯏꯇꯥꯎ꯫ ꯑꯩ ꯂꯥꯟ ꯆꯠꯈꯤ ꯇꯝꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯁꯨ ꯁꯤꯒꯤ ꯀꯣꯝꯕꯤꯔꯩ ꯅꯥꯆꯣꯝꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯟꯖꯈꯤꯕꯅꯤ ꯈꯟꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯁꯤ ꯄꯤꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯃꯉꯣꯟꯗ ꯆꯤꯟꯖꯒꯦ ꯈꯟꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯦ ꯏꯇꯥꯎ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯥꯗꯤ ꯌꯥꯎꯗꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯇꯥꯎꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯥꯎ ꯄꯣꯏꯔꯩꯗ ꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯇꯥꯎꯗ ꯊꯥꯖꯕ ꯄꯤꯔꯗꯨꯅ "ꯀꯔꯤꯒꯤ ꯁꯤꯟꯅꯔꯣꯏꯗꯒꯦ ꯏꯇꯥꯎ? ꯀꯔꯤꯒꯤꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ? ꯂꯨꯝꯐꯨ ꯇꯧꯕ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯕꯨ ꯖꯣꯏ ꯇꯧꯔꯝꯗꯨꯅ ꯏꯇꯥꯎꯅ
ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯂꯩꯍꯧꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯇꯥꯎ ꯄꯣꯏꯔꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯃꯥꯏꯀꯩꯕꯨꯁꯨ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯀꯞꯂꯤ ꯃꯇꯥꯎꯕꯨ ꯃꯥꯏ ꯄꯥꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯄꯤꯅꯔꯤ꯫ ꯏꯇꯥꯎ, ꯅꯨꯔꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎ, ꯁꯣꯏꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯃꯥꯅ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯨꯔꯩꯅ ꯋꯥꯈꯜ ꯍꯣꯡꯂꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯂꯥꯟꯒꯤ ꯕꯦꯡꯒꯨꯟ ꯈꯣꯡꯒꯠꯂꯛꯇꯨꯅ ꯂꯥꯟ ꯆꯠꯅꯅꯕ ꯊꯧꯔꯥꯡꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯗꯥꯏ ꯂꯧꯅꯗꯨꯅ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯂꯥꯂꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯍꯟꯊꯒꯅꯣ꯫ ꯂꯥꯟ ꯇꯧꯔꯕꯗꯤ ꯈꯔꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤꯕ ꯈꯔ ꯁꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯈꯨꯝꯁꯦ꯫ ꯍꯨ ꯇꯩꯕ ꯇꯦꯟꯖꯤꯟꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯣ ꯏꯅꯥꯏꯁꯥ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯃꯀꯣꯛꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯤꯔꯦ ꯁꯒꯣꯜ ꯁꯥꯃꯨ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯗꯤ ꯍꯩꯁꯤꯡꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯈꯪꯕꯅ ꯂꯥꯟꯊꯦꯡꯅꯕꯗꯨ ꯃꯥꯏ ꯄꯥꯛꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡ ꯀꯌꯥ ꯂꯩꯇ꯭ꯔꯕ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯀꯤ ꯑꯌꯝꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯌꯥꯝꯕ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯤꯡ ꯑꯃꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯅ꯫ ꯂꯥꯟ ꯂꯦꯞꯄꯁꯦ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ꯫ ꯂꯥꯟꯁꯦ ꯅꯈꯣꯏꯅ ꯉꯝꯕ ꯁꯛꯆꯔꯣ꯫ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯜꯂꯒ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯕꯦꯡꯒꯨꯟ ꯈꯣꯡꯒꯠꯂꯛꯇꯨꯅ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯣꯛꯅꯔꯛꯄ ꯂꯥꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯗ꯭ꯔꯥꯛ ꯄꯗ꯭ꯔꯥꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯃꯇꯝꯗ ꯅꯨꯔꯩꯗꯨ ꯃꯀꯣꯛꯇ ꯐꯤꯔꯨꯞ ꯀꯨꯞꯁꯟ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠ ꯄꯣꯏꯔꯩ, ꯄꯣꯏꯔꯩ, ꯇꯥꯕ꯭ꯔꯣ ꯄꯣꯏꯔꯩ? ꯄꯣꯏꯔꯩ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯉꯣ ꯄꯣꯏꯔꯩ, ꯑꯩ ꯅꯨꯔꯩꯅꯦ, ꯊꯣꯡ ꯍꯥꯡꯉꯣ ꯄꯣꯏꯔꯩ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯅꯨꯔꯩꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯦ, ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯂꯥꯟꯒꯤ ꯄꯥꯎ ꯀꯔꯤ ꯂꯩꯔꯦ ꯅꯨꯔꯩ? ꯀꯞꯂꯤ ꯀꯞꯂꯤ ꯅꯨꯔꯩꯗꯨ꯫ ꯂꯥꯟꯒꯤ ꯄꯥꯎ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯂꯨꯋꯥꯡꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯃꯦ꯫ ꯂꯨꯋꯥꯡꯒꯤ ꯄꯥꯎ ꯈꯪꯕ ꯄꯥꯝꯃꯦ ꯄꯣꯏꯔꯩ꯫ ꯑꯦ, ꯃꯖꯥꯏꯕꯦꯝꯃ, ꯃꯥꯗꯤ ꯂꯥꯟ ꯆꯠꯄ ꯌꯥꯎꯈꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯍꯥ, ꯂꯥꯟ ꯆꯠꯄ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯒ ꯎꯅꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯟ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯄꯣꯏꯔꯩ, ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯊꯤꯟꯕꯤꯌꯨ꯫ ꯅꯨꯔꯩꯗꯨ ꯀꯞꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯃꯖꯥꯏꯕꯦꯝꯃ, ꯉꯥꯏꯈꯣ, ꯀꯝꯗꯧꯅ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛ ꯌꯧꯒꯅꯤ? ꯑꯩꯒꯤꯗꯤ ꯁꯒꯣꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯊꯪꯅꯕꯗꯒꯤ ꯋꯥꯏꯔꯨꯗꯧꯁꯨ ꯂꯥꯟꯗ ꯂꯣꯏꯅ ꯄꯨꯅꯈꯤ꯫ ꯀꯝꯗꯧꯅꯤ? ꯅꯨꯔꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯄꯣꯏꯔꯩ꯫ ꯑꯩ ꯏꯇꯥ ꯊꯥꯔꯦꯛꯅ ꯂꯣꯠꯁꯤꯜꯂꯝꯕ ꯌꯥꯝꯅ ꯇꯦꯕ ꯁꯒꯣꯜ ꯑꯃ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤ꯫ ꯑꯩꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯈꯣ ꯑꯗꯨꯗꯤ, ꯉꯥꯏꯈꯣ ꯅꯨꯔꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯨꯋꯥꯡꯅ ꯄꯤꯔꯝꯕ ꯅꯥꯆꯣꯝꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯔꯩꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯆꯠꯂꯁꯤ ꯄꯣꯏꯔꯩ꯫ ꯅꯨꯔꯩꯁꯨ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯄꯣꯏꯔꯩ, ꯊꯨꯅ ꯌꯥꯡꯅ ꯆꯠꯁꯦ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛꯇ ꯂꯥꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯒ ꯂꯣꯏꯕꯨꯝ ꯂꯩꯕꯥꯛꯇꯅ ꯄꯣꯏꯔꯩꯒ ꯅꯨꯔꯩꯒꯗꯨ ꯌꯧꯔꯔꯦ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯉꯛ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥꯅ ꯂꯩꯃꯥꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯝꯃꯤ꯫
ꯁꯣꯝꯗꯅ ꯂꯥꯟ ꯉꯝꯃꯦ ꯇꯥꯔꯕꯗ ꯍꯔꯥꯎꯅꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯟꯆꯥꯌꯠ ꯕꯤꯡꯒꯨꯟ ꯈꯣꯝꯒꯠꯇꯨꯅ ꯍꯔꯥꯎꯅ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯣꯛꯅꯕ ꯉꯥꯏꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯕꯨ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯑꯣꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯔꯝꯃꯤ, ꯑꯗꯨꯕు ꯃꯥꯒꯤ ꯃꯇꯥꯎ ꯄꯣꯏꯔꯩꯗꯤ ꯃꯥꯅ ꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯔꯒ ꯂꯥꯛꯂꯒ ꯏꯇꯥꯎꯅ ꯑꯩꯕꯨ ꯑꯣꯛꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯂꯨꯋꯥꯡ ꯈꯔꯗꯤ ꯆꯤꯡꯅꯩ, ꯑꯗꯨꯕꯨ ꯋꯥꯕꯅ ꯀꯣꯟꯅ ꯊꯤꯔꯒꯦ ꯈꯟꯅ ꯃꯌꯨꯝꯗ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯇꯣꯛꯊꯣꯛꯂꯗꯨꯅ ꯊꯥꯔꯤꯛꯄꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ, ꯇꯪꯒꯗ ꯂꯩꯕꯗꯨꯕꯨ ꯅꯪꯅ ꯈꯪꯗꯦꯗꯤ ꯀꯩꯅꯣ? ꯆꯤꯟꯊꯤꯕꯤ! ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ! ꯅꯪꯅ ꯂꯣꯟꯅ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅꯥꯏ ꯃꯆꯥ, ꯂꯨꯈꯥꯛ ꯆꯒꯨꯝ ꯆꯥꯕꯤ! ꯅꯪꯅꯁꯨ ꯀꯣꯅꯨꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤ!" ꯑꯁꯨꯝꯅ ꯊꯥꯔꯤꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ, ꯃꯁꯝ ꯃꯅꯥ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯟ ꯉꯝꯕꯒꯤ ꯖꯣꯏ ꯂꯥꯎꯗꯨꯅ ꯍꯔꯥꯎꯔꯝꯕ ꯃꯤꯌꯥꯝꯗꯨ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯔꯩ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯁꯨꯝ ꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯨꯋꯥꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤ? ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯀꯔꯤ ꯍꯥꯏꯕꯅꯣ?" ꯃꯍꯥꯔꯥꯅꯤꯅ "ꯑꯆꯨꯝꯕꯅꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ, ꯂꯨꯋꯥꯡꯒ ꯅꯨꯔꯩꯒ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯂꯨꯋꯥꯡꯗꯤ ꯂꯥꯟ ꯆꯠꯇꯨꯅ ꯂꯩ, ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗꯁꯨ ꯀꯅꯥꯁꯨ ꯂꯣꯏꯅꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯇꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯒ ꯅꯨꯔꯩꯒꯗꯨ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯄꯣꯏꯔꯩ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯇꯥꯔꯦ, ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯃꯕꯨꯛꯆꯦꯜ ꯈꯪꯄꯤꯛ ꯄꯤꯛꯁꯜꯂꯛꯇꯨꯅ ꯃꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ "ꯑꯩꯕꯨ ꯎꯁꯤꯠꯇꯕ, ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ!" ꯑꯁꯣꯝꯗꯁꯨ ꯄꯣꯏꯔꯩꯒ ꯅꯨꯔꯩꯒꯗꯨ ꯅꯣꯡꯃ ꯇꯪꯈꯥꯏ ꯍꯦꯟꯖꯟꯈ꯭ꯔꯗꯨꯅ ꯅꯤꯅꯤ ꯆꯟꯕꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯂꯨꯋꯥꯡꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯁꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯈꯤꯁꯤ ꯍꯥꯏꯅ ꯇꯞꯊꯅꯔꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯗꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧꯁꯤ, ꯑꯗꯨꯕꯨ ꯄꯣꯏꯔꯩꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯇꯕꯒꯤ ꯁꯥꯎꯕꯕꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯗꯨ꯫ ꯃꯁꯥ ꯐꯪꯂꯒ ꯃꯁꯥ ꯂꯥꯛꯂꯒ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯏꯔꯥꯡꯗꯨ ꯅꯦꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯂꯨꯋꯥꯡꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯇꯥꯎ ꯄꯣꯏꯔꯩꯅ "ꯂꯨꯋꯥꯡ, ꯂꯨꯋꯥꯡ, ꯏꯇꯥꯎꯕꯨ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯊꯣꯡ ꯍꯥꯡꯉꯣ ꯏꯇꯥꯎ!" ꯍꯥꯟꯅꯗꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯩꯔꯝꯕ ꯂꯨꯋꯥꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯃꯇꯥꯎꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯔꯩꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯖꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ "ꯀꯩꯅꯣ ꯂꯨꯋꯥꯡ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯅꯦ, ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯅꯦ ꯂꯨꯋꯥꯡ!" ꯂꯨꯋꯥꯡꯅ "ꯃꯥꯅꯦ, ꯃꯥꯗꯤ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕ, ꯅꯪꯒꯤ ꯈꯟꯕ ꯃꯤꯅꯦ꯫ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯛꯃꯤꯟꯅꯔꯨꯔꯕ, ꯑꯍꯤꯡ ꯑꯅꯤ ꯂꯣꯠꯂꯨꯔꯕ ꯃꯤꯅꯦ ꯃꯥꯗꯤ." ꯂꯨꯋꯥꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯒ ꯂꯨꯋꯥꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯁꯨ ꯃꯇꯥꯎꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯈꯨꯇꯨꯝ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎꯗ ꯃꯥꯅ ꯈꯨꯠ ꯊꯥꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯂꯨꯋꯥꯡꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ "ꯊꯨꯏ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ, ꯅꯇꯥꯎꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯏ!" ꯂꯨꯋꯥꯡꯁꯨ ꯑꯃꯨꯛ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥꯎꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯅꯕ, ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯇꯥꯅꯅꯕ
ꯏꯇꯥꯎꯒꯤ ꯊꯃꯣꯏꯒꯤꯗꯃꯛ ꯃꯥꯒꯤ ꯂꯨꯈꯥꯛꯁꯤ ꯑꯩꯅ ꯆꯥꯒꯗ꯭ꯔꯥ? ꯅꯪꯕꯨ ꯊꯤꯟꯖꯤꯜꯂꯛꯂꯤ ꯑꯩꯒꯤ ꯏꯅꯥꯛꯇ. ꯅꯪꯗꯤ ꯃꯥꯒꯤ ꯂꯨꯈꯥꯛꯅꯦ. ꯑꯩꯉꯣꯟꯗ ꯄꯤꯖꯅꯕ ꯃꯥꯅ ꯊꯤꯟꯖꯤꯜꯂꯛꯄꯅꯦ. ꯅꯨꯔꯩ ꯁꯥꯎꯅ ꯃꯄꯤ ꯁꯤꯟꯊ. ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯒꯅꯨ. ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯈꯪꯉꯤ. ꯑꯗꯨ ꯑꯣꯏꯔꯦ, ꯅꯪꯒꯤ ꯄꯨꯛꯆꯦꯜ. ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯑꯔꯦꯝꯕꯅꯤ. ꯑꯔꯦꯝꯕꯅꯦ. ꯅꯪꯅ ꯑꯩꯕు ꯊꯤꯔꯛꯇ꯭ꯔꯕꯗ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯤꯒꯨꯝ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯦ. ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯪ ꯂꯩꯔꯝꯗꯦ. ꯅꯪꯕु ꯂꯥꯟ ꯆꯠꯈꯤ ꯄꯣꯏꯔꯩꯅ ꯇꯝꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯦ. ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯈꯤꯕꯅꯦ. ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯈꯤꯕꯅꯦ. ꯑꯗꯨꯒ ꯅꯪꯗꯤ ꯁꯥꯅꯦ. ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯂꯨꯈꯥꯛ ꯍꯥꯏꯖꯕꯁꯨ ꯁꯥꯏ. ꯑꯩꯕꯨ ꯀꯅꯥꯒꯤ ꯂꯨꯈꯥꯛꯅꯣ? ꯌꯥꯗ ꯄꯣꯏꯔꯩꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕꯒꯤꯗꯃꯛ ꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯅꯪꯅ ꯄꯤꯔꯝꯕꯅꯦ ꯍꯥꯏꯅ ꯃꯁꯤ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯈꯤꯕꯅꯦ. ꯑꯗꯨꯒ ꯅꯪꯅ ꯑꯩꯕු ꯃꯤꯔꯥꯏꯕꯅꯦ. ꯄꯣꯏꯔꯩꯗꯤ ꯂꯥꯟꯗꯕꯅꯦ. ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯛꯄꯅꯦ. ꯅꯪꯅ ꯀꯔꯤꯒꯤ ꯅꯇꯥꯎꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯕꯅꯣ? ꯑꯩꯕꯨꯁꯨ ꯀꯔꯤꯒꯤ ꯅꯪꯅ ꯊꯥꯖꯗꯕꯅꯣ? ꯐꯔꯦ, ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯦ ꯏꯕꯥꯅꯤ. ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯔꯩꯒꯤ ꯃꯐꯝꯗ ꯂꯨꯋꯥꯡꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ. ꯅꯪ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯦ. ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅ ꯇꯧꯕꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯔꯩ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯈꯪꯈꯤꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ. ꯃꯗꯨꯗ ꯄꯣꯏꯔꯩꯁꯨ ꯌꯥꯎꯈꯤ. ꯂꯨꯋꯥꯡꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯅꯨꯔꯩꯕꯨ ꯄꯣꯏꯔꯩꯕꯨ ꯆꯤꯡꯅꯕꯗꯨ ꯀꯣꯛꯈꯤꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯊꯃꯣꯏ ꯀꯥꯏꯅ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ. ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯀꯣꯅꯨꯡꯗ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯆꯠꯈꯤꯕꯅꯤ. ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯥꯁꯨ ꯄꯥꯎꯁꯤ ꯇꯥꯈꯤꯕꯅꯤ. ꯂꯨꯋꯥꯡꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯅꯦ. ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯅꯦ. ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦ. ꯑꯁꯨꯝꯅ ꯃꯥꯁꯨ ꯌꯥꯝꯅ ꯇꯦꯡꯊꯥꯔꯝꯃꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯣꯏꯔꯩꯗꯨ ꯊꯧꯔꯤ ꯂꯥꯛꯇꯨꯅ ꯄꯣꯏꯔꯩꯕꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ. ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯂꯥꯟꯗꯕꯅꯦ. ꯏꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣ. ꯅꯨꯔꯩꯁꯨ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ. ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯏꯄꯥ ꯅꯤꯡꯊꯧ. ꯃꯥꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯦ, ꯑꯩꯒꯤ ꯃꯔꯨꯞꯅꯦ. ꯃꯥꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯅꯠꯇꯤꯌꯦ. ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ. ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯥꯜ ꯃꯥꯇꯅ ꯑꯣꯏꯈ꯭ꯔꯦ. ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯏꯄꯥ ꯅꯤꯡꯊꯧ. ꯃꯆꯥꯅ ꯊꯋꯥꯏ ꯁꯣꯛꯅ ꯃꯀꯣꯛ ꯂꯩꯕꯥꯛꯇ ꯁꯨꯖꯤꯟꯖꯗꯨꯅ ꯍꯥꯏꯖꯔꯤꯕ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯏꯅꯥꯏꯁꯥ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ. ꯄꯣꯏꯔꯩ ꯃꯆꯤꯟꯗꯒꯤ ꯏ ꯆꯦꯟꯊ ꯃꯁꯥꯗ ꯆꯩꯐꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ. ꯅꯨꯔꯩꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯧꯈꯤꯕꯗꯒꯤ ꯍꯧꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ. ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯄꯥꯒꯤ ꯅꯨꯔꯩ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯂꯤ? ꯂꯨꯋꯥꯡꯕꯨ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛꯄꯤꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯌꯨ. ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ. ꯅꯨꯔꯩ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯄꯥꯝꯗꯦ ꯏꯄꯥ ꯅꯤꯡꯊꯧ. ꯃꯥꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯎ ꯂꯩꯕ ꯃꯇꯤꯛ ꯆꯥꯗꯦ. ꯑꯩꯗꯤ ꯃꯥꯕꯨ ꯎꯕ ꯄꯥꯝꯗꯦ. ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯏꯄꯥ ꯅꯤꯡꯊꯧ. ꯃꯥꯁꯨ ꯆꯩꯅꯥ ꯐꯪꯍꯟꯕꯤꯒꯅꯨ. ꯑꯗꯨꯒ ꯄꯣꯏꯔꯩꯁꯨ ꯆꯩꯅꯥ ꯄꯤꯕꯤꯒꯅꯨ. ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯕꯨ ꯄꯣꯏꯔꯩꯗ ꯂꯨꯍꯣꯡꯕꯤꯌꯣ.
ꯑꯁꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯈꯨ ꯂꯩꯕꯥꯛꯇ ꯇꯥꯅ ꯃꯄꯥꯟ ꯅꯤꯡꯊꯧꯗ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯁꯨꯝ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯅꯨꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯟ ꯅꯤꯡꯊꯧꯁꯨ ꯃꯤꯌꯥꯝ ꯈꯪꯅ ꯄꯣꯏꯔꯩꯗ ꯃꯆꯥꯅꯨꯄꯤ ꯁꯤꯟꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯦ꯫ ꯅꯨꯔꯩꯒ ꯄꯣꯏꯔꯩꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯨꯋꯥꯡꯕꯨꯁꯨ ꯀꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯏꯔꯩꯒ ꯅꯨꯔꯩꯒ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ꯫ ꯄꯣꯏꯔꯩꯒ ꯅꯨꯔꯩꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯔꯤꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯥꯔꯤꯛ ꯊꯤꯕ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯖꯥꯏꯕꯦꯝꯃ ꯅꯨꯔꯩꯅꯗꯤ ꯈꯪꯈꯤꯗꯦ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯈꯥꯁꯤ ꯂꯝꯗꯝ ꯇꯝꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯍꯥꯏꯅꯈꯤꯕ ꯂꯩ, ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯂꯩꯅꯤꯡꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯈꯥꯁꯤ ꯂꯩꯕꯥꯛꯇ ꯅꯪ ꯍꯟꯕ ꯌꯥꯒꯅꯤ꯫ ꯃꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯣꯏꯅꯈꯣ ꯑꯋꯥꯃꯜ ꯑꯣꯏꯅ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡꯗ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯣꯏꯅꯔꯛꯈꯤꯗꯦ꯫ ꯑꯋꯥꯃꯜ ꯑꯣꯏꯅ ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯄꯨꯗꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯂꯣꯟꯅ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯃꯒꯤ ꯑꯀꯪꯕ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨꯕꯨꯗꯤ ꯃꯁꯥꯗ ꯂꯣꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯈꯥꯁꯤ ꯂꯩꯕꯥꯛ ꯌꯧꯔꯛꯈꯤ꯫ ꯀꯅꯥꯗꯁꯨ ꯇꯥꯏꯅꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖ ꯄꯣꯏꯔꯩꯒ ꯃꯖꯥꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯥ ꯌꯥꯎꯈꯤꯗꯦ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯣꯏꯔꯩ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯨꯗꯨꯅ ꯆꯠꯂꯕꯅꯤꯀꯣ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯃꯖꯥꯏꯕꯦꯝꯃꯒ ꯅꯪꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯑꯗꯨꯒ ꯏꯇꯥ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯏꯇꯥ꯫ ꯅꯪꯉꯣꯟꯗ ꯑꯩ ꯆꯠꯂꯦ ꯇꯥꯛꯂꯝꯗ꯭ꯔꯦ ꯏꯇꯥ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯅ ꯄꯤꯖꯕ ꯑꯔꯦꯝꯕ ꯆꯥꯗꯨꯅ ꯅꯪꯅ ꯁꯦꯠꯂꯝꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯊꯥꯔꯤꯛꯅ ꯉꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯆꯠꯂꯦ ꯇꯥꯛꯂꯝꯗ ꯈꯥꯁꯤ ꯂꯩꯕꯥꯛ ꯌꯧꯔꯦ ꯏꯇꯥ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯇꯥ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯂꯒꯅꯨ ꯏꯇꯥ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯏꯇꯥ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ, ꯂꯩꯃꯤꯟꯅꯔꯛꯄ, ꯆꯥꯃꯤꯟꯅꯔꯛꯄ ꯄꯨꯝꯅꯃꯛꯇꯨꯕꯨ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯁꯨ ꯈꯟꯊꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯥꯜ ꯑꯣꯏ ꯃꯇꯥꯎꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯕꯨ ꯑꯃꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ, ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯀꯛꯉꯥꯎꯅꯗꯨꯅ ꯑꯃꯗꯤ ꯅꯨꯔꯩꯅ ꯄꯤꯔꯝꯂꯤꯕ ꯏꯀꯥꯏꯕ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯛꯅꯔꯝꯕ ꯀꯌꯥ ꯂꯥꯞꯅꯈꯤ꯫ ꯊꯥꯖꯗꯕ ꯊꯧꯑꯣꯡ ꯀꯌꯥꯅ ꯅꯨꯔꯩ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯣꯏꯔꯩ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯍꯧꯗ, ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫